Akasbani Imphal, Wahengbam Rajesh Pau Pajari, Anbada Maruba Pau. Innovative solution for a sustainable future haiba hiramda numinini gi oiba jati thaki solid waste management gi seminar among asidegi Imphal da hokre. Raijapal Ajay Kumar Balana ngasi web mobile application CMIS employee corner hokdokre. Hanagi Mukhyamantri Risang Kaising Laikidabagi Mapanlak Suba Kumon Thoram ngasi pangthokre. Manipuri jila kharada lagliba numinini humni asida akhak arauga loinana nong churaba yai hairi. Amasung Pradhan Mantri Narendra Modi na hari laibaga sida mitop sangsilakpagi masing yamkhatlagliba asi achouba singnaba ama oirakli. Innovative solution for a sustainable future haiba hiramda numinini gi oiba jati thaki solid waste management gi matangda seminar ama ngasidegi Imphal iski porom patta laiba Directorate of Environment and Climate Change da hokre. The Institute of Engineers Manipur State Center na Mahut Department amasung Environment and Climate Change Bibhaga punna sinba thoram adura saru yaraduna Manipuri University gi Vice Chancellor Presenter-Naorem Lokendra Singh na hai sahar sengkatpa amasung chawkhatpagi mingda rises da leramba miyam gi lam kaya lambi semba iram nala semba amadi yum sabagi mingda lam khopsilakpadegi haukiba sahi kuntrani purom asida rises da chauna ahongba ama lakle. Mahangnai English ama chamapan humudragi matam adwaida Manipur asi khwaidagi lu nanba tamjaningai oba sahar ama oirami adumoinamak Manipur na state hut phangkraba matungda chauna ahongba ama lakke. Community property. Masih 20-30 years na alat pemakanamagi encroachment into the community resources. Lambi do ibiyay, drainage system do ibiyay, mayam di sanabung do ibiyay, mayam di pothabang lamang do ibiyay, community pukri do ibiyay. Alat pemakalamagi urbanization and organization in Minda. Masigi community kamansi masih yang sati na koigi sokjalakpa sina. Masagi unplanned and uncritical process of urbanization and modernization civil winana. Pibam se sokharakgi hogiba sahi kuthas Imphal city ki legi pibam se mayam Thaurumadru Saruyakiva Environment and Climate Change ki Director Dr. Taurangbam Rajesh na hai hauziki mirol na rises ki state tree oiriba uningthau masak khanglaktre maramaduna rises da leiriba institution singda upambi makhal asi thabagi tangai phadaba lagle masigi mathakta rises da leiriba institution singna amuktang sizinaraga hundopa plastic sizinadabagi khongjang changsinabagi tangai phadaba su lei. Mangnai Porompata Laiba Environment ki Directorate asi athuba matamda green building oire haina laukthok lagani. Dr. Braja Kumar hai tungi mirol singi yenglaga mama mapa oiba singna achoba daita loduna aikhoina leiriba malem prithibi asibu mioiba jati na nungai na leiba yaba mafam ama ohennaba hotna minarasi. Waste management si department mo khatana natana mi ma khatana saruk ma khatana tawraga yabna taba praja khudimakki responsibility ga loina mai no da puthaiba pangi ba mot pa madi mahi ba mot pa arem khak sing se handan ba gi pandam ma yam darka leiba khoi yari bam khai tai fadan hunjekte adaba du khatang khoi waste na puthok pi bu masi pandam da ekhoi ngasi gi leiba praja sing se gyan tamine ru ta Manipur chapter gi leiba Institute of Engineering India Manipur chapter siga loina na ekhoi department ka mahut ka pulaga ekhoi anoba innovation ma am lokal kanda waste management se kam dona minimize tawgadagi amadi phana thamgadagi haiba wakhalon sa seminar ji pangthok sabani. Climate Change Adoption Strategies, a case study of Bishnupur, Manipur Haibaski Matanga workshop Amasung Kanana Nebagi Toramama, Bishnupur Mini Secretariat Complex ki Conference holding asi Pangthokre, Manit Bhopal, IIT Roorkee, JNU New Delhi, Rika India, Science Hub Nepal amasung University of Colombo na Asia Pacific Network for Global Change Research na sinduna pangthok pathoram aduda saruk yaraduna jila adugi Deputy Commissioner Puja Elangbam na Bishnupur jila bu thijinbagi mafam oina khangatpagi damak research team asibu thagatpa phongdokki thoram aduda wangang bada mahangna jila asina aing asagi khal honglokpadagi mic nariba sing ising ichaugi awaba chaitheng chingning khaiba amadi ikang thokpagi khudong chadaba mic narengba sing paudam ki
District Forest Officer Sandel na sinduna Chandel gi panchayat leba Maha Area Chief Association gi Community Hall da Manipura sawom kanba haiba hiram da nomagi oba miyambu bab tan bagi thorum ama ngasi pangtokre thorum adu da tongan ba kulgi khulakpa yangkhai ni thoina saruk yaki thorum adu da wangang bada DFO Sandel Dr. N Munal Mitain hai malem da sawom makhal nipan phangbagi manungda Manipura sawom makhal ahum Himalayan Black Bear Slot Bear amasung Malayan Sun Bear haiba makhal ahum asi phangi haiba sawom makhal sing asi matam amada marang kaina phanglam labasu ngasidi umang kokthorokpa makphoibu singjak ki damak hatpa maun amasung atay polam singi hatpagi damak Himalayan Black Bear asi Schedule 1 da chanba sa makhal ama oirakli Dr. Munal hai khulgi khulakpa singna sa makhal asi kannaba amato ina punna hona minasi paugi marakthana break ama Nungairaba Paujel Sky Hospital da Lagliba August ki tang kuntaruk leba pokpa numita chahi nifu hen experience leiraba Dr. R.D. Yadav na thaba khaidabida device closure na heart ki ahoba menba EPS RFA tawduna heart ki mihul chang naidana chongba fahanba pacemaker implant amadi PCI stent hapna chingba pangthok jagani thengthaba tawdana booking tawbi hawro abiriba pawasi Akashbani Imphal degini Manipur ki Rajyapal Ajay Kumar Bhala na ngasi CMIS Employee Corner haina mingthonba web mobile application ama hogdokre masigi mathakta Rajyapal na Directorate of Management Information System gi official website amasu hogdoki Raj Bhavan Imphal ki conference hall da pangtokpa thoram aduda Chief Secretary Additional Chief Secretary singba saruk yaki Employee Corner asi anokba digital service ni masina Rajya sigi sarkari karmachari sing makhoi gi pay slip sahi gi oiba salary statement service history amadi masagi oiba akupa waro sing Central Management Information System gi kutang da yengba yaragani application asi CMIS Employee Corner haiba mobile app asidagi su yengba yagani hari Directorate of Management Information System gi nongna hangdoliba official website asina directed asigi pausing khangbangam lagani Hanagi Mukhyamantri Risang Kaisingi Mapanlak Suba Laikidabigi Kumon Thorom Manipur Pradesh Congress Committee na sinduna Imphal gi BT Rotalaiba Congress Bhavanda Pangthokre Thoramaduda MPCC gi President CLP Luchingba amadi Dol gi Karmi Singna Laikhidraba Hanagi Mukhyamantri asigi photo da laikatuna ikai khomnaba utki Thoramaduda Saruk Yakiba Hanagi Mukhyamantri amasung CLP Luchingba Okram Ibobi Singhai Risang Kaisingna hingningai matamda Manipur gi damak Thorama thabak singbo ngasigi mirol na kaupam thokte Manipur gi apun bangak na bohona bada mahana achoba thokdang laurammi kai khumna jariba shiri sang kaising laikhidawagi mapalak suba kumon palan haibadare mudu hoi congress karmi pumnamakna magi mafamda man hingingai matamda pibiramba contribution laipak sigi state sigi maroina manipur gi haibadare mana lawiramba mana pibiramba contribution mayamadu ningsingduna koi magi mafamda kai khumnaba utpaga loinana hai manam to su kachadna tawbiman khangba chabagi function ngasi koina pangthok charibase ngasigi thoromanta dolgi state president K Megachandra Congress working committee gi member Sri Gai Khangam amadi dolgi karmi sing saruk yaki Manipur hokiba pung kunmarida mioi manga COVID-19 gi test tauki rises da hojik active case ama lairi sahi hesigi June amadigi hojik phawada punna sample lising ama chatruk nifunipan test tawbagi manungda mioi chahum humfunitoi COVID-19 positive oiba thenaki masigi manungda mioi chahum kuntrahum doidi home isolation case ngaktani hojik active case oina lairiba asi home isolation gi case ni hojik phawada mioi chahum humfumatoi naba phaduna discharge tawkre Hepatitis, let us break it down. Haiba hiram the World Hepatitis Day lisingani kurmanga ngasi Imphal West Zilagi Urban Primary Health Center Langol Tarung the Pangthokre National Viral Hepatitis Control Program District Health Mission Society Imphal West na Urban Primary Health Center Langol Tarunga punna sinba thorom aduda Imphal West ki Chief Medical Officer Dr. Dayabati Amadi District Family Welfare ki Officer Yumnam Kesorjit NVICP ki District Nodal Officer Rana Kumari Chanu Amadi Atay Official Singh Saru Yaki
Primary oza singbo anoba education policy ki matangda mamutana khanganabagi pandamda numit humnigi oba capacity building program on competency based assessment and use of holistic progress card for foundational stage and preparatory stage haiba thoramamangasi ukrulgi TTA hall da pangthokre thoramasi samagra shiksha ZEO office ukrulna sinbani ngasigi thoramadu da punna primary oja chohung kunlomna sharuk yaki Manipuri jila kharada lagliba numit nini humni asta akhak arauga loinana nong churaba yai hari Indian Meteorological Department Imphal Center gi paw matungina lagliba nomaijing numit phawbada Tamenglong Senapati Ukhrul Kamjong Jiribam None amasung Bisnupur jila gi mafam khada akhak arauga loinana nong chugani pawosin hai Ukhrul amasung Kamjong gi mafam kharada akhak arauga loinana hayeng nong kana chugani Jiribam amasung None jila dana lagliba nomaijing numit asida akhak arauga loinana nong kana chugani Raijagi Directorate of Environment and Climate Change Santhorpa report ki matungina haukiba pung kunmarida Imphal East jilada nong chukibagi chang asi millimeter humpunithoi.nipani Bisnupur jiladana millimeter 13.3 gi changda nong chuki Akasbani Imphal gi pau tabiri Pradhanmantri Narendra Modi na hari Bharat ki ngaksel gi lalong da operation sinduna anoba lei ama chingle manghai Bharat da terroristing thajinba natraga laibak asibu attack tawnaba hotnaba sing haujikti nanthokpa ngamnaroi Siri Modi hai Prithvi gi lotningba mafam amada lotuna leiriba terroristing Bharat ki missile na makoi sing adubu mafam aduda mang tahangani Bihar gi Gaya da lupa koti lising tarantoi henbagi tongan ba chakot thorangi project sing sangaba amasung urep uyung tambagi thorom da wangang adura Siri Modi hai laibak asida mitop sangsilakpagi masing yamkhalakliba asi achoba singnaba ama oirakli Bihar gi ngamkhai jila singi lamgi mong matok sing awanba ama lakli maramaduna sarkarna laibak asigi tungi phirep naron digi changlapa mioi singna leptanaba honagani manghai naron digi changlapa mioi singna naha singna phangpham thokpa thabak sing kaidong nungjasu munba yaroi Siri Modi hai Bihar bu khongjel yangna chokhat anba haibasi kendra paliba NDA sarkar gi achetpa phirepni ngasi hogdoliba tongan ba project sing asina Bihar gi kol karkhana sing hena mapangal kangkhat anbaga loinana naha sing da thabak pibagi khudong chaba ama phangalagani Siri Modi hai hauki ba chahi tara mathoi asida laibak asigi lairaba imung koti mari henbaromda makoina leinaba yum sabiki masigi manungda Bihar da yum lak Kuntranipan Sare Amrit Bharat Station Scheme gi Makada Gaya Railway Station asi matang bachunana sengat pagalonana station asida airport sing da phangliba khudong chaba adu phanghallagani Haujik sanabagi pau Naorem Victor degi Cham Kuntra Mari Suba Indian Oil Durand Cup ki final da hayeng North East United Football Club ka Diamond Harbour Football Club ka sanaragani Kolkata gi Vivekanand Yuba Bharati Krirangan Stadium da sanagadaba match asi numidang pung 8 makhai taba matam da hogani semi final match da Diamond Harbour Football Club na Imani East Bengal bu panjal ani amada amasung North East United na Silong Lajong bu panjal amasino da thoiduna final changlakhibani Assam gi Jorata Sathariba Sub Junior Girls National Football Championship lising ani kun mga kuntaruk ki match amada ngasi Manipur gi nupi macha team na Assam bu panjal ani amada thoiki Manipur gi panjal sing adu Thaudam Malemngan bi Devi amasung A Khengtamai na chankhibani Manipur gi mathangi match hayeng Tamil Nadu ga sanagani Tamenglong Football League Tournament ki ngasi sanakhiba match sing da Dailong Youth Organization na Duithan Luang Football Club pu panjal manga ani da thoiki Thailand gi Bangkok ta tha asigi tarani pandagi hoduna kun manga fawba pangthokadaba 53 suba Asian Bodybuilding and Physique Sports Championship ta Manipur dagi sanaroi manga saruk yari ngasi fawbada pangthokiba tongan ba category singi changdam nabada 75 junior category da Ricky Hawaibam na mari suba position 75 kg plus junior category da Chongtham Blansley amasung Mayang Lambam Olenjit na manga suba position Chahi Yankai dagina humpu fawgi master category da Laisang Them Kumarjit Maitaina mga subo position taki Rajesh Thagachari Victor Makata ba pauda Directorate of Revenue Intelligence na lupa koti humudar ni thoirongi mamal oigadaba hydroponic wheat fare kilogram humudar ni thoirongi ising da thaba ganja makal asi without hyper Pan India Operation amagi makada phagat kibani Director of Revenue Intelligence ki officer singna hokiba yumcha kaisa numita Bengaluru amasung Bhopal Railway Station singda matam amatada thi humagi thabak chathabada polam sing adu phagat kibani aroibada maroiba pau amuk hana
Innovative solution for a sustainable future haiba hiramda numinini gi oiba jati thaki solid waste management gi seminar ama ngasidagi Imphal da hokre. Rajapal Ajay Kumar Bala ngasi web mobile application CMIS employee corner hokdokre. Hanagi Mukhyamantri Mantri Risang Kaising Laikidabagi Mapan Laksuba Kumon Thoram ngasi pangthokre. Manipuri jila kharada lagliba numin ini humni asida akhak araugalonena nong churaba yai hari amasung Pradhan Mantri Narendra Modi na hari leibak asida mitop sangsilakpagi masing yamkhalagliba asi achowa singnaba ama oirakli. Pau loijare.